lepna lepna koibado yenglakpa matamda CCTV camera na gate ki yetlom oirom thelibado urai call log ta changlaga recent caller singdugi marakta Lucy thariba number du da call togi khana changlubani adobu manungda birthday gi langhoriba moong to khangmana pairaklaroi haiba khalai tawrudre call do phone off tawsilaga magi pocket ta hapchinkhre Lucy hoi gi thongal da kuithana leramdre mayum maikei panglakhibani Kari wakaldagi no nikto ngasidi sounding badi tokro oinadam nok fit tawrakle amukta uge fangdaba magi minongni tangna thokpa tanjani yaton khazik una nok fit tawrakpadudi laisado haraubadi lairi hena buki khre nangi ani hum thokpise hojibu handrene laisana aidi adum tawni na sai sati am haidaine si oin tawradi haidredana Matam khara hausin khre ahong balaite ahon balaite haiduni hanagum adum chathari chinglem bagi makhong amadi makhutso nongmanong magi fagalai sekli wheelchair yaudana chatpasu ngamlaklabani maya mamam chaso hojikti makhoi khongang da laktuna leire imungi bar pumba maya gi kokthakta tare mama so mapa lekhidabagi wakhalda laiman oiranga Masa son badagi chathoklaga suba nombagi pangal di yaudre tek fi khara phane khara taiduna leiri maya na law khara kom pata long khara kholaga nga khara pha tawduna imung puna bohone ngasi su maya pata long kholuraga halagli bakut namada su tharo thamjet khara pai hayengi kangda katnabani khanne cherakpani nungsa na haidat padagi masadu su turoi ngaron neraga chatlibani Achik palabuk lambi duda mama tomtani warab hakchang puduna chatlibado sum chatlambadagi makok tu ngauraduna haitharake tawi adubu masana ngamnaba ngakche adugum lama tanja duda tungdagi gari amasu horn khonglakli lambi do pikpani mana hairum chatlibado uraga sokatra khonglakli maya makok ngauba sum henjilakle tung haifet onthoraktuna gari duda haifet yenglamlaga laimai duda haithakre Mana adum na leiringi gari dagi nupa do kumlaklaga mawu khase hogat piranga wakhal tan na bohot na ribado mami sami oina urai ngayak leiranga wakhal tarakle mamit tap na panglei maya tabro na wakhal tarabo misak to ubada maya pakhat na puhogolaga chenki gi tawbani adobo nungda khudi thizalaga tusali ayima as loi tatle perum makhudu nali Pakhat kano maya ai kesu torui ai karobo ai chinglembane maya matom thawgache chinglemba maya gi nga hapli batungol amadi tharo thamjet singdo khotsinare maya madu lauraga hoi mai hairam da chatpa hui ayum fokthilamage maya da chinglemba ayum yogdore yarani nakhong du su soi laoi thilage unakidabasu yam kuire Asumna chinglemba mayabu mayumda thinbirakle gari du dimana thoba nate makhut yadabana mamana ba maga lakpani da chinglemba chango kise ngasi de ai hallage sidai di toina dum la adam ni da ado nangi nga macha do yondoira ai lekhrage ado da chinglemba da dai di ai selam ta lawroi adum pukro khangna ba mi dai sel hena lawgadam ni ne apang sidi Asi haraga chinglemba changwa chatpido mayada pi da chinglemba yarni ai atweba su leite kaisu kaide se mathang lakpada lawgeba adudi chatlokhige ko da chinglemba haw ke haige sipukro hayeng ima hoina ratha yatra gi katpada yahalo mayane pirakliba tharo thamjet singdo chinglemba lawsili adudi selduga saknarasi ko nang nan toktrasu yareba Yade adudi aigi sidi kaisu leiban nati icham chamna laida katnaba pibani khangde aidi saknakre yaroi kaisu aidi achweba kairaga handorakani ko ai migi sel ton baga ngamoi mina wa mathak thangnabani chinglemba khajik noklaga hoi mato ya pasingo yam hapade ai ngamoi khangde
ꯑꯗꯣ ꯅꯪ ꯍꯌꯦꯡ ꯀꯥꯡꯁꯤꯡꯕ ꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯕ? ꯊꯣꯛꯑꯣꯏ. ꯀꯩꯒꯤꯅꯣ? ꯊꯣꯛꯑꯣ. ꯊꯣꯛꯅꯤꯡꯗꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤꯀꯣ, ꯊꯣꯛꯑꯝꯃꯣ. ꯆꯤꯡꯂꯦꯝꯕꯁꯨ ꯍꯟꯈ꯭ꯔꯦ, ꯃꯌꯥꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯅ ꯂꯦꯞꯍꯧꯔꯤ. ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯕꯗꯣ ꯈꯪꯍꯧꯕ ꯅꯠꯇꯦ. ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗ ꯊꯦꯡꯅꯕꯁꯤꯅꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤꯕ. ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯔꯊ ꯌꯥꯇ꯭ꯔꯥ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯖ ꯃꯥꯡꯒꯣꯜꯗ ꯑꯊꯦꯡꯄꯣꯠ ꯁꯦꯝꯂꯒ ꯊꯝꯂꯤꯕꯗꯣ ꯄꯥꯏꯈꯠꯂꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ. ꯉꯥꯏꯈꯣ ꯂꯥꯏꯖ. ꯂꯇꯥꯅ ꯈꯥꯝꯃꯛꯄꯗꯨꯗ ꯂꯥꯏꯖ ꯂꯦꯞꯄꯤ. ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯂꯒ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯚꯥꯃꯣꯟ ꯆꯠꯀꯦ ꯏꯃꯥ. ꯆꯠꯄ ꯌꯥꯔꯣꯏ, ꯏꯃꯨꯡ ꯆꯪꯈ꯭ꯔꯣ. ꯀꯩꯒꯤꯅꯣ ꯏꯃꯥ? ꯑꯩ ꯉꯥꯛ ꯆꯠꯂꯨꯒꯦ. ꯌꯥꯔꯣꯏꯌꯦ ꯆꯠꯄ. ꯅꯪ ꯊꯣꯛꯈ꯭ꯔꯒ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯅꯤ? ꯅꯪ ꯀꯩꯝ ꯈꯪꯗꯕ꯭ꯔꯣ? ꯏꯃꯥ, ꯑꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯣ. ꯌꯨꯝꯒꯤ ꯃꯤ ꯂꯩꯇꯕꯩ ꯑꯩꯅ ꯂꯥꯛꯄꯅꯤ ꯈꯨꯝꯒꯦ. ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏꯌꯦ. ꯆꯪꯈ꯭ꯔꯣ. ꯋꯥꯗꯣ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯇꯥꯗꯨ ꯁꯥꯎꯅ ꯃꯥꯡꯒꯣꯜꯗꯒꯤ ꯑꯊꯦꯝꯄꯣꯠꯇꯣ ꯃꯨꯜꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯅ ꯂꯪꯈꯤ. ꯌꯥꯝ ꯆꯠꯅꯤꯡꯉꯗꯤ ꯆꯠꯂꯣ. ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ. ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯑꯩꯒꯤ ꯋꯥꯁꯦ ꯍꯦꯛ ꯊꯧꯑꯣꯏꯗ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗꯒꯤꯅꯦ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯣ. ꯂꯥꯏꯖ ꯄꯥꯈꯠꯅ ꯂꯦꯞꯂꯒ ꯂꯩ. ꯂꯇꯥ ꯆꯪꯈꯤꯕꯒ ꯀꯣꯝꯄꯥꯛꯇꯣ ꯑꯃꯨꯛ ꯈꯨꯟꯒꯠꯂꯒ ꯆꯣꯏꯊꯣꯛꯅ ꯇꯥꯔꯤꯕ ꯍꯩꯔꯥ ꯃꯅꯥ ꯃꯁꯤꯡꯗꯨꯕꯨ ꯑꯃꯃꯝꯇ ꯈꯨꯟꯖꯤꯟꯅꯕ ꯍꯣꯠꯅꯩ. ꯃꯇꯥꯡꯗꯨꯗ ꯅꯤꯛ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ. ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯣ ꯃꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯋꯥ ꯑꯃ ꯐꯥꯎꯗꯤ ꯉꯥꯡꯂꯝꯗꯦ, ꯅꯥꯊꯩꯔꯒ ꯆꯠꯈꯤ. ꯃꯥꯒꯤ ꯊꯧꯑꯣꯏꯗꯕ ꯅꯦꯆꯔꯗꯣ ꯂꯥꯏꯖ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ. ꯃꯥꯒꯤ ꯑꯦꯇꯤꯆꯨꯠꯇꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈ꯭ꯔꯕꯅꯤ. ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯈꯤꯕꯗꯨꯗ ꯏꯃꯨꯡꯗꯩ ꯆꯤꯡꯂꯦꯝꯕꯁꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯊꯣꯔꯛꯏ. ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯋꯥꯍꯩꯅ ꯃꯥꯡ ꯊꯥꯗ ꯊꯕꯛꯅ ꯃꯥꯡ ꯊꯥꯔꯒ ꯀꯣꯟꯅ ꯋꯥꯍꯪ ꯍꯪꯂꯛꯏ, ꯄꯣꯠꯁꯤꯡꯗꯣ ꯈꯨꯟꯖꯟꯕ ꯌꯥꯎꯅ ꯌꯥꯎꯅ. ꯏꯆꯦ, ꯏꯃꯥꯟ ꯇꯧꯔꯤꯔꯣ? ꯂꯥꯏꯖ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯇ꯭ꯔꯦ. ꯑꯇꯣꯞꯄ ꯃꯆꯤꯟꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ. ꯅꯠꯇꯦꯗ, ꯏꯆꯦꯅ ꯈꯨꯗꯤ ꯊꯤꯖꯤꯟꯕꯅꯤ. ꯆꯤꯡꯂꯦꯝꯕ ꯈꯨꯗꯤ ꯊꯤꯕ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯃꯌꯥꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ. ꯏꯆꯦ, ꯈꯨꯗꯤ ꯊꯤꯕꯗ ꯃꯤ ꯌꯥꯝ ꯁꯣꯛꯅꯔꯝꯅꯤꯀꯣ. ꯀꯅꯥ ꯁꯣꯛꯂꯒꯦ? ꯆꯤꯡꯂꯦꯝꯕ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯋꯥꯗꯨ ꯁꯦꯝꯗꯣꯔꯛꯏ. ꯁꯣꯏꯈ꯭ꯔꯦ, ꯁꯣꯛꯅꯔꯦ. ꯁꯣꯛꯅꯔꯦ ꯍꯥꯏꯕ ꯅꯠꯇꯦ, ꯁꯣꯛꯀꯅꯤ ꯍꯥꯏꯕꯅꯤꯗ. ꯆꯤꯡꯂꯦꯝꯕ, ꯅꯪ ꯆꯪꯈ꯭ꯔꯣ. ꯏꯆꯦ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ. ꯏꯆꯦ, ꯏꯃꯥꯅ ꯋꯥ ꯈꯔꯗꯤ ꯍꯥꯏꯔꯝꯕ ꯃꯥꯜꯂꯦ. ꯑꯩ ꯈꯣꯟꯖꯦꯜ ꯇꯥꯍꯧꯏ. ꯍꯥꯏꯔꯝꯃꯦ. ꯑꯗꯨꯁꯨ ꯑꯩꯅ ꯁꯣꯏꯕꯒꯤꯅꯤꯗ. ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯏꯆꯦ. ꯂꯇꯥ ꯑꯉꯥꯎꯕꯤꯅꯤ. ꯍꯦ, ꯅꯪꯕꯨ ꯏꯃꯥ ꯇꯥꯈ꯭ꯔꯗꯤ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤ. ꯏꯆꯦ, ꯑꯩꯈꯣই ꯌꯥꯝꯕꯨꯡꯅ ꯏꯃꯥꯗ ꯀꯧꯕ ꯊꯦꯡꯅꯈ꯭ꯔꯕꯣ? ꯑꯩꯅ ꯇꯥꯍꯧꯗꯕꯅꯔ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯌꯦ. ꯄꯥꯕꯨꯡꯅ ꯏꯃꯥ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯩ ꯌꯥꯝꯕꯨꯡꯅ ꯏꯃꯥꯗꯅꯦ ꯅꯣꯡꯇ ꯀꯧꯗ꯭ꯔꯤꯕꯅꯤ. ꯂꯥꯏꯖꯗ ꯋꯥꯍꯩꯗꯨꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ. ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯂꯦꯞꯂꯒ ꯍꯪꯉꯛꯏ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯆꯤꯡꯂꯦꯝꯕ? ꯏꯃꯥꯗ ꯅꯠꯇꯦꯗ, ꯄꯥꯕꯨꯡꯗꯁꯨ ꯌꯥꯝ ꯋꯥꯔꯧꯔꯤꯕꯅꯤ. ꯌꯥꯝꯕꯨꯡꯒ ꯑꯩꯒ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨꯗꯤ ꯂꯩꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯄꯥꯕꯨꯡꯅ ꯏꯃꯥ ꯄꯨꯔꯛꯄꯁꯦ ꯇꯌꯥꯏꯅ ꯌꯥꯝ ꯌꯥꯗꯦ. ꯑꯗꯨꯒꯤ ꯁꯥꯎꯗꯅ ꯉꯁꯤꯐꯥꯎ ꯏꯃꯥ ꯀꯧꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯅꯣꯏ ꯇꯥꯆꯧꯁꯤꯗꯤ ꯏꯃꯥ ꯇꯣꯝꯕꯤꯒꯤ ꯃꯆꯥ ꯇꯥꯔꯦ? ꯃꯥꯅꯦ ꯏꯆꯦ, ꯑꯩꯈꯣই ꯂꯇꯥꯅ ꯆꯦꯜꯂꯛꯄꯅꯤ. ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯅꯣꯛꯂꯛꯏ. ꯆꯤꯡꯂꯦꯝꯕ, ꯏꯆꯦ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ. ꯍꯥꯏꯌꯨ ꯍꯦꯛꯇ ꯏꯆꯦ. ꯏꯆꯦ ꯁꯨꯁꯤꯁꯤꯁꯨ ꯅꯣꯏ ꯇꯥꯆꯧꯒꯤ ꯑꯅꯤ ꯁꯨꯕꯤꯔꯣ? ꯏꯆꯦ, ꯇꯥꯈ꯭ꯔꯗꯤ ꯀꯩꯅ ꯁꯥꯗꯣꯡ ꯁꯦꯠꯂ ꯆꯥꯕꯒꯨꯝ ꯆꯥꯒꯦ ꯍꯥꯏꯔꯛꯑꯅꯤ. ꯀꯩ ꯅꯨꯄꯤꯅꯦ? ꯑꯗꯨꯗꯤ ꯆꯤꯡꯂꯦꯝꯕ, ꯅꯪꯁꯨ ꯑꯅꯤ ꯂꯣꯟꯗꯣꯏꯔꯣ? ꯀꯥꯏꯗꯩꯅꯣꯗꯤ ꯏꯆꯦ, ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯋꯥꯅꯤ. ꯂꯥꯏꯛ ꯐꯥꯗꯔ ꯂꯥꯏꯛ ꯁꯟ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ. ꯏꯆꯦ, ꯃꯗꯨꯗꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯅ ꯂꯧꯗꯕ ꯃꯤ ꯈꯔꯅ ꯇꯧꯕꯩ ꯋꯥꯅꯤꯗ. ꯅꯅꯥꯎꯗꯤ ꯃꯗꯨꯗ ꯌꯥꯎꯖꯔꯣꯏ. ꯏꯅꯥꯎꯗꯤ ꯌꯥꯝ ꯐꯩꯗ, ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯏ. ꯏꯆꯦ, ꯅꯪ ꯏꯃꯥꯅ ꯉꯥꯡꯕꯗꯣ ꯀꯩꯝ ꯁꯥꯎꯅꯤꯡꯗꯕ꯭ꯔꯥ? ꯁꯥꯎꯗꯦꯗ, ꯀꯩꯒꯤ ꯁꯥꯎꯔꯅꯤ? ꯁꯥꯎꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯂꯩꯇꯦ. ꯆꯤꯡꯂꯦꯝꯕ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯌꯦꯡꯉꯛꯏ ꯍꯥꯏꯐꯦꯠ. ꯉꯛꯄꯁꯨ ꯄꯣꯛꯂꯤꯕꯅꯤ ꯄꯥꯈꯨꯝꯗꯨ ꯇꯥꯔꯒ. ꯑꯇꯩ ꯀꯅꯥ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯁꯥꯎꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯆꯤꯡꯂꯦꯝꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯇꯣꯉꯥꯟꯕ ꯃꯑꯣꯡ, ꯋꯥꯈꯜꯂꯣꯟꯁꯤ ꯎꯕꯗ ꯃꯥ ꯇꯁꯦꯡꯅ ꯀꯜꯂꯛꯆꯕ ꯄꯣꯛꯆꯩ. ꯃꯥꯒꯨꯝꯕꯤꯅ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯧ ꯑꯣꯏꯔꯕꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯗꯣ ꯑꯣꯏꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ. ꯏꯆꯦꯒꯤ ꯕꯕꯥꯒ ꯏꯃꯥꯒꯗꯣ ꯋꯥꯈꯜ ꯌꯥꯝ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯩ ꯊꯥꯖꯩ. ꯆꯤꯡꯂꯦꯝꯕ,
ꯄꯨꯟꯁꯤꯁꯦ ꯑꯉꯛꯄ ꯉꯥꯛꯇꯅꯤꯗ ꯁꯤꯃꯗꯤ ꯄꯥꯝꯗꯦ ꯁꯤꯃꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯍꯩꯅꯗꯦ ꯀꯥꯏꯅ ꯆꯣꯡꯂꯒ ꯆꯦꯟꯈꯤꯒꯦꯒ ꯌꯥꯕ ꯅꯠꯇꯦꯗ ꯆꯦꯜꯂꯁꯨꯅꯦ ꯏꯇꯨꯡꯗ ꯃꯩ ꯄꯥꯏꯔꯒ ꯀꯣꯏꯅ ꯏꯟꯅꯔꯛꯇꯣꯏꯕ ꯆꯤꯡꯂꯦꯝꯕꯁꯨ ꯂꯥꯏꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯛꯏ ꯑꯩꯅ ꯈꯪꯉꯦꯕ ꯏꯆꯦꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ ꯋꯥꯈꯜ ꯌꯥꯝ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯗꯨꯝ ꯇꯥꯛꯆꯔꯦ ꯅꯪꯕꯨ ꯑꯇꯩ ꯑꯇꯩ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯅꯌꯥꯝꯕꯒꯤ ꯇꯨꯡ ꯏꯜꯂꯤꯕ꯭ꯔꯕ ꯁꯦꯜ ꯂꯟ ꯊꯨꯝ ꯍꯥꯏꯔꯦ ꯋꯥꯠꯇꯦ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥꯗꯤ ꯂꯦꯝ ꯄꯥꯛꯅ ꯑꯣꯛꯅꯤꯗ ꯀꯥꯏꯗꯅꯣꯗ ꯏꯆꯦ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯍꯩꯅꯗꯦ ꯃꯣꯏꯒꯤ ꯀꯣꯛꯁꯨ ꯑꯩꯉꯣꯟꯗ ꯄꯥꯟꯗꯦ ꯀꯔꯞꯁꯟ ꯌꯥꯝ ꯀꯜꯂꯤ ꯍꯩꯅꯗꯦꯕ ꯅꯣꯏ ꯌꯥꯝꯃꯨꯡꯁꯨ ꯀꯔꯞꯁꯟ ꯀꯟꯕ꯭ꯔꯣ ꯌꯥꯝꯃꯨꯡꯒꯤ ꯋꯥ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯀꯤ ꯀꯟꯗꯤꯁꯟꯁꯤꯕꯨꯅꯤꯗ ꯏꯆꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝꯃꯨꯡꯁꯦ ꯑꯦꯇꯤꯆꯨꯠ ꯑꯃꯗ ꯂꯩꯖꯔꯁꯨ ꯀꯔꯞꯁꯟꯗꯤ ꯌꯥꯗꯕꯅꯦ ꯑꯦꯟꯇꯤ ꯀꯔꯞꯁꯟꯅ ꯂꯥꯏꯕꯛꯇ ꯊꯥꯔꯒ ꯆꯠꯇꯦꯅ ꯈꯥꯛꯂꯕꯅꯤ ꯂꯥꯏꯖꯗꯣ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯀꯩ ꯄꯥꯝꯃꯤꯕ ꯌꯨꯝꯁꯤꯗ ꯁꯦꯜ ꯊꯣꯛꯇ꯭ꯔꯤꯁꯤꯗꯤ ꯏꯅꯥꯎꯈꯛ ꯉꯥꯏꯔ ꯃꯥꯜꯂꯤ ꯍꯦꯔ ꯇꯧꯔꯨꯅꯨꯗ ꯊꯕꯛꯀ ꯅꯌꯥꯝꯕ ꯑꯅꯤ ꯂꯩꯔꯤꯁꯤꯕꯨ ꯈꯥꯏꯔ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯂꯥꯏꯖ ꯑꯊꯦꯟꯄꯣꯠꯁꯤꯡꯗꯣ ꯀꯣꯝꯄꯥꯛꯇꯨꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯜꯂꯕ ꯇꯨꯡ ꯍꯧꯒꯠꯂꯒ ꯍꯪꯂꯛꯄꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯗꯨꯒꯤ ꯏꯟꯇꯔꯟ ꯄꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯁꯤꯅꯤ ꯏꯆꯦ ꯅꯅꯥꯎꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯄꯨꯔꯥ ꯃꯩꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯁꯦ ꯀꯃꯥꯏꯅ ꯚꯤꯗꯤꯗ ꯏꯈ꯭ꯔꯕꯅꯣꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔ ꯁꯥꯍꯦꯕ ꯆꯤꯡꯂꯦꯝꯕ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯁꯄꯣꯔꯠ ꯄꯤꯔꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯃꯨꯡ ꯈꯛꯇꯅꯤ ꯑꯇꯩꯁꯤꯗ ꯑꯩꯉꯣꯟꯗ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯉꯥꯛꯇꯅꯤ ꯄꯤꯔꯤꯁꯦ ꯄ꯭ꯔꯦꯁꯔ ꯃꯔꯛꯇꯨꯗ ꯃꯤꯠꯅ ꯆꯦꯠ ꯎꯁꯤꯜꯂꯒ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯗ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯣ ꯗꯥꯎ ꯌꯥꯕꯅꯔ ꯐꯥꯔꯁ ꯑꯦꯇꯦꯝꯞꯇ ꯑꯗꯨꯝ ꯁꯦꯂꯦꯛꯁꯟ ꯐꯪꯉꯦ ꯆꯤꯡꯂꯦꯝꯕ ꯑꯐꯕ ꯊꯕꯛꯇꯤ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯒ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯀꯗꯕꯅꯤ ꯅꯪꯕꯨ ꯁꯄꯣꯔꯠ ꯄꯤꯔꯛꯈꯤꯕ ꯅꯪꯒꯤ ꯇꯤꯡꯈꯪ ꯑꯣꯏꯈꯤꯕꯁꯤꯡꯒꯤ ꯃꯥꯡꯗ ꯄꯥꯈꯨꯝ ꯄꯤꯒꯦ ꯇꯧꯕꯅꯤ ꯆꯤꯡꯂꯦꯝꯕꯗꯣ ꯏꯃꯨꯡꯗꯒꯤ ꯂꯇꯥꯅ ꯂꯥꯏꯁꯤꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯄꯗꯨꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯆꯤꯝꯕꯥꯜ ꯋꯥꯡꯕ ꯀꯥꯡꯊꯣꯛꯂꯨꯗ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯍꯩꯗꯣ ꯏꯆꯦ ꯂꯇꯥꯁꯦ ꯃꯩꯗ ꯅꯦꯠꯂ ꯃꯥꯜꯂꯦ ꯏꯆꯦ ꯆꯪꯉꯤꯀꯣ ꯂꯥꯏꯖ ꯍꯥꯊꯣ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯆꯪꯈꯤꯕꯒ ꯆꯤꯡꯂꯦꯝꯕ ꯌꯦꯡꯍꯧꯏ ꯌꯦꯡꯅ ꯆꯤꯝꯕꯥꯜꯗꯨꯁꯨ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯍꯧꯔꯤ ꯏꯆꯦꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯔꯊ ꯌꯥꯇ꯭ꯔꯥ ꯅꯨꯃꯤꯠ ꯑꯣꯏꯕꯅꯔꯥ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯣ ꯀꯌꯥ ꯆꯠꯊꯣꯛꯅꯗꯦ ꯈꯪꯕ ꯈꯛꯅꯤ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯑꯃꯒ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯃꯤ ꯎꯗꯦ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯑꯃꯒꯁꯨ ꯃꯥꯒꯤ ꯏꯒꯣ ꯑꯃꯗ ꯂꯣꯏꯅ ꯂꯩꯅꯕꯒꯨꯝ ꯂꯣꯏꯅꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯎꯔꯤꯕ ꯇꯥꯔꯤꯕ ꯈꯔꯗꯨꯅ ꯐꯥꯎꯍꯟꯕꯅꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯥꯡꯗꯨꯅꯤ ꯂꯥꯏꯖ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯂꯛꯂꯤ ꯑꯗꯨꯕꯨ ꯅꯤꯛꯇꯣ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯝꯃꯤ ꯅꯥꯟꯕ ꯈꯛꯅꯤ ꯃꯆꯨꯗꯤ ꯁꯦꯠꯄ ꯅꯠꯇꯦ ꯃꯥꯒꯤꯗꯤ ꯕ꯭ꯂꯦꯛ ꯉꯥꯛꯇꯅꯤ ꯃꯗꯨꯅꯁꯨ ꯍꯦꯟꯅ ꯃꯥꯒꯤꯗꯤ ꯄꯥꯝꯖꯕꯅꯤ ꯂꯥꯏꯖꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯥꯒꯤ ꯋꯥꯔꯗ꯭ꯔꯣꯞꯇ ꯕ꯭ꯂꯦꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯂꯔ ꯑꯣꯏꯕ ꯗ꯭ꯔꯦꯁ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯕ꯭ꯂꯦꯛꯇꯨꯗ ꯃꯈꯜ ꯉꯥꯛꯇꯅꯤ ꯑꯦꯁꯤꯗꯣ ꯑꯣꯟ ꯇꯧꯔꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯂꯥꯏꯖ ꯐꯝꯅ ꯃꯃꯥꯏꯗ ꯀꯥꯔꯛꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯗꯣ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯛꯄ ꯇꯥꯋꯦꯜꯗꯨꯅ ꯇꯩꯊꯣꯛꯂꯤ ꯀꯥꯡꯗꯕꯨ ꯑꯃꯨꯔꯥꯛ ꯁꯦꯠꯅꯕ꯭ꯔꯣ ꯖꯒꯝꯕꯣꯟꯗꯨꯕꯨ ꯃꯥꯜꯂꯤ ꯀꯨꯆꯨꯁꯨ ꯃꯝꯇꯛ ꯍꯣꯔꯦꯟ ꯑꯣꯟꯅꯅ ꯑꯥꯔꯇꯤ ꯀꯜꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯃꯣꯔ ꯍꯥꯏꯔꯛꯄ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯈꯨꯝꯗꯦ ꯊꯑꯣꯏꯗꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤꯗꯤ ꯃꯁꯥꯗ ꯄꯛꯈ꯭ꯔꯕ ꯂꯥꯏꯊꯨꯡꯒꯨꯝꯕꯅꯤ ꯃꯁꯝꯗꯣ ꯍꯦꯌꯔ ꯒ꯭ꯔꯦ ꯈꯔ ꯇꯩꯁꯤꯜꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯝꯂꯤ ꯁꯝꯗꯣ ꯅꯥꯟꯅ ꯍꯠꯀꯠꯂꯤ ꯃꯥꯡꯗ ꯊꯝꯂꯤꯕ ꯃꯃꯜ ꯌꯥꯝꯕ ꯄꯔꯐ꯭ꯌꯨꯝꯗꯣ ꯃꯉꯛ ꯁꯝꯗ ꯍꯥꯏꯔꯞ ꯀꯥꯞꯁꯤꯜꯂꯤ ꯊꯣꯛꯂꯝꯗꯥꯏꯗ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯒꯣꯜ ꯍꯦꯟ ꯋꯥꯠꯆꯇꯨꯃ ꯁꯤꯖꯤꯜꯂꯤ ꯁꯤꯡꯂꯤ ꯀꯥꯔꯕ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯗ ꯐꯣꯟꯗꯨꯁꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯤ ꯒꯥꯔꯤ ꯁꯣꯗꯣ ꯄꯥꯏꯈꯠꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗꯨꯗ ꯑꯗꯨꯃꯛ ꯆꯦꯞ ꯂꯦꯞꯄꯤ ꯂꯥꯏꯖꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯆꯥꯗꯣ ꯌꯦꯡꯉꯤꯗꯦ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯥ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯕꯣ ꯋꯥꯈꯜ ꯃꯆꯥꯒ ꯈꯜꯂꯛꯏꯔꯕ ꯍꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯛꯇꯅꯀꯣ ꯈꯨꯝꯖꯗꯣꯏꯒꯤ ꯉꯥꯏꯔꯝꯕꯒꯨꯝ ꯂꯥꯏꯖ ꯃꯤꯀꯨꯞ ꯈꯔ ꯆꯣꯟꯊꯗꯕ ꯇꯧꯗ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯑꯦ ꯅꯪꯕꯨ ꯀꯥꯏꯗ ꯐꯖꯗꯅ ꯑꯩꯅ ꯌꯦꯡꯗꯣꯏꯕ ꯀꯩꯗ ꯉꯥꯎꯅꯤꯡꯉꯥꯏ ꯌꯥꯎꯒꯦ ꯉꯥꯎꯅꯤꯡꯉꯥꯏ ꯃꯆꯦꯠ ꯑꯝꯇꯁꯨ ꯌꯥꯎꯗꯦ ꯐꯖꯕ ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯊꯤꯕ ꯃꯤꯗꯕꯨ ꯀꯅꯥ ꯌꯦꯡꯅꯤꯡꯗꯣꯏꯅꯣ ꯍꯟꯅꯐꯥꯎ ꯌꯦꯡꯉꯣꯏ
Nasana nasa thagatradi kachingoya yawe hainabane. Ha! Kuchunina nongthino mambada lepadi kanasu uroi. Tongana laisabi khaki Sunday se appointment laurasirana khallibani. Monday to Saturday sidi romantic oibasu sangde. Chance fana di manglubani. Sakta siga ikai khangdaba haisini. Kangda nupi unaradi kainai hainabane. Chalo unawro. Kainaba isai do ai download tawbige. Nungsiba isai yam lay. Nang experience ke am lay banu pi oire. Ai na akrasidi only Sunday. Monday to Saturday nupi gi schedule yaude. Chatlo ai taning dreba. Nangi schedule to semuro. Nang serial number 1 da thamse hairo. Nangi ko ta pige atai su pusalak bayai. Wai se hairam laga nik thokre. Masu khaiba nungai khanna thaya khaizilam libani. Sakta thi aisini. Imungi chathokataba misu chathoknakre. Hauzikti Susido mana pamba thabak to pangthoknaba sem sare. Magte ising khra hapnaga purakle. Laizin da kumlakadaba stair duda ising do haijille. Parap laizina khangkidana su silli. Ising do haijin baloire hainaga yapsinuna purakpa cooking oil do amok khra haijille. Chingna kidana bahaidana stair mathakudagi lepna tawribani. Loibaga amu stair duda kakhatkre. Mai paklani khanna mathakta prapro karaklaga balcony leiba adomda thorakle. Susido makhadana lata leiri. Okay haibagum khubi uli lata da. Madugi matong lata khonjel semlaga haifet nungsi manba khonjel da Laiza butablapna kawi. Laiza nangbu taradi makhada mukta kumao. Laiza magi kadagi thoraklaga lai. Mana kumkibado susilumduna hinghawani machinda susoli. Nakhonglana khutla amadi ti ani. Sir kumlak pahawi madi kaisu khangbanate latana koraklibatugi maram. Icham chamna madi kumjarakpani adubo amuk lepi Laizado munna tasili makholdo. Magi phone gi ringtone ni. Aduna kada prabha amuk changlei. Laizana changlakpado susidi uhodabana ma oine stair do kumlei. Ma di Laizado makhong makut teklamlani yenglugi khanna lakpani. Adubo udabaduda sum kumtharakpaduda khanghaudre. Masana thakpa langda masana thukre. Sitlagi stair dagi tharo hekta ontharai. Aso apan nangkibagi khonjil du taraga lata imunglomda prapap chansilei. Wakhalda chingnaba magaloinana nongdrenso magi nupi khonjil duda hekta paisilei. Susi nang wakhal tabro? Aina korisa tabra? Susi maguktagi isu mayam ama thokibana wakhal tadre. Gyan mangkre ayopo hairakidre. Nongdren pakhatli magi nupi matauda adumainaga luna chana thamzaba mamaugi matauda ubada lata thamoi kaire. Doinane pirang ihorabani. Kona thangda Laizado karisu khangdaba magum kumlei. Mataududa masu pakhanang lei. Ma iche kedorage. Masu sanglaga yengi I mayamda ubada pakhatkre. Ite hospital da puna batokse. Asamna nongdren amadi lataga punna hospital da susi pukhatkre. Makhoi chatkibado yengna Laiza sora mohontoi. Somda chinglim pau tamanati. Paizomu punyado chandolo chawawo. Maya khoigi lambiduda nakanda lepagale. Kangkoi balakli bakaiduni. Asida kang chingai se maya obring. Lesabi khra chatpu uine. Chinglimba loyana hairakpaduda haifet onthoktuna yengi. Nasaida yingakli tektida ngairabani cheptha yingbada. Thivani koilei leraga uningba saktamdubo. Adubu uramde. Mana mamit onda manara tasingni yaudabra. Yauda maleda. Aina di ma yaurakanina Paizompu matkase sele ineba. Maga mananaba. Aduga yaus yauramdre. Chinglemba garida mukaraga famkre loya sukari. Kaidose hainova. Chinglemba khumde. Agyan arti thaduna kangsi khonjel loinana angang macha mayam amana chingduna lakliba kangduda mitham thammi. Naksilakpadudadi hina masado langtaknay. Maya yaurakani haibagi langtaknabasu nate. Yauroklo hendokrani khanbanani. Naksilakpadudadi chinglemba garidagi kumlae.
ꯑꯉꯥꯡꯁꯤꯡꯒꯤ ꯍꯔꯥꯎꯅ ꯊꯔꯣꯜ ꯁꯝꯆꯦꯠ ꯀꯤꯍꯣꯝ ꯂꯥꯛꯅꯕꯒꯤ ꯃꯇꯧꯗ ꯎꯔꯒ ꯀꯔꯝꯅ ꯈꯪꯍꯧꯗꯦ ꯃꯃꯣꯟ ꯇꯧꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯩ ꯂꯣꯟꯅ ꯊꯨꯞꯅ ꯃꯥꯕꯨ ꯌꯦꯡꯂꯛꯂꯤꯕꯤ ꯅꯨꯖꯥ ꯃꯥꯒ ꯍꯦꯛ ꯃꯤꯠꯆꯥꯟꯅꯔꯨꯏ ꯃꯥꯅꯤ ꯈꯖꯤꯛꯇ ꯎꯕꯗ ꯈꯪꯕ ꯉꯝꯃꯤ ꯃꯥꯌꯥꯅꯤ ꯈꯤꯇꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯕꯅꯤ ꯄꯨꯡꯉꯣꯛ ꯐꯅꯦꯛ ꯁꯦꯠꯄꯤꯗꯣ ꯆꯣꯏꯖꯥꯏꯅꯔꯕ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯅ ꯅꯤꯡꯗꯨ ꯌꯩꯔꯤ ꯀꯣꯏꯀꯛꯅꯅ ꯀꯛꯄꯤ ꯁꯝꯂꯥꯡꯅꯤ ꯂꯝꯍꯦꯟꯕꯤ ꯃꯥꯒꯤ ꯁꯝꯂꯥꯡ ꯃꯔꯨꯝꯗꯒꯤ ꯃꯥꯕꯨ ꯌꯦꯡꯂꯛꯈꯤꯕꯅꯤ ꯃꯇꯧꯗꯨꯗ ꯃꯥꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯈ꯭ꯔꯦ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯜꯂꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯈꯨꯝꯖꯤꯜꯂꯤꯕꯤ ꯂꯝꯍꯦꯟꯕꯤ ꯁꯝꯂꯥꯡꯗꯣ ꯃꯈꯨꯠꯃꯛꯅ ꯍꯥꯏꯒꯠꯅꯤꯡꯉꯤ ꯆꯤꯡꯂꯦꯝꯕ ꯈꯣꯡꯐꯝ ꯍꯣꯡꯗꯦ ꯃꯌꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯗ꯭ꯔ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯈꯤꯗ꯭ꯔꯦ ꯃꯌꯥ ꯑꯥꯗ ꯇꯨ ꯈꯣꯏꯃꯨ ꯑꯃ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯃꯌꯥ ꯈꯨꯝꯗꯦ ꯍꯥꯏꯐꯦꯠ ꯃꯤꯆꯤꯅ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯉꯤ ꯍꯦꯟꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯆꯤꯡꯂꯦꯝꯕꯅ ꯀꯧꯔꯛꯏ ꯃꯌꯥ ꯆꯠꯂꯤꯕꯗꯣ ꯂꯦꯞꯄꯤ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯣ ꯆꯪꯉꯨꯔꯣ ꯃꯌꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ ꯏꯔꯥꯡꯗꯨ ꯍꯦꯟꯅ ꯈꯪꯕꯤꯈ꯭ꯔꯦ ꯍꯥꯏꯐꯦꯠꯁꯨ ꯃꯌꯥꯒꯤ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯌꯥꯁꯨ ꯂꯦꯞꯂꯔꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯅꯤꯗꯣ ꯀꯣꯟꯅ ꯊꯪꯗ ꯅꯨꯄꯥ ꯃꯥꯅ ꯍꯧꯗꯣꯔꯛꯏ ꯌꯥꯝ ꯐꯖꯩ ꯍꯥ ꯀꯩꯕꯣ ꯃꯌꯥ ꯈꯔ ꯊꯛꯀꯠꯅ ꯈꯨꯝꯂꯛꯄꯅꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯤꯗꯨꯒꯤ ꯑꯣꯟꯅꯕꯗ ꯈꯨꯝꯂꯛꯏ ꯃꯌꯥꯅ ꯀꯩꯒꯤꯅꯣ ꯁꯤꯗ ꯂꯥꯛꯏꯗꯦ ꯀꯩ ꯃꯔꯝ ꯂꯩꯒꯦ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯒꯦ ꯆꯤꯡꯂꯦꯝꯕ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯗꯥ ꯆꯤꯡꯂꯦꯝꯕ ꯃꯌꯥꯅ ꯈꯥꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯆꯤꯡꯂꯦꯝꯕ ꯁꯛꯐꯝ ꯍꯣꯡꯗ ꯃꯌꯥ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯧ ꯄꯔꯦꯡꯒꯤ ꯂꯤꯛꯇꯣ ꯆꯤꯡꯂꯦꯝꯕꯗ ꯄꯤꯔꯛꯏ ꯑꯁꯤꯇꯁꯨ ꯅꯠꯇꯦ ꯊꯔꯣ ꯊꯝꯆꯦꯠꯇꯨꯁꯨ ꯄꯤꯔꯛꯏ ꯑꯩ ꯁꯤ ꯂꯧꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦꯀꯣ ꯆꯤꯡꯂꯦꯝꯕ ꯃꯌꯥꯅ ꯄꯤꯔꯛꯂꯤꯗꯣ ꯂꯧꯗꯕ ꯇꯧꯗꯦ ꯂꯧꯁꯤꯟꯅ ꯈꯨꯝꯃꯛꯄꯅꯤ ꯑꯩꯗꯤ ꯀꯥꯡ ꯑꯣꯏꯕꯒꯤ ꯏꯆꯝ ꯆꯝꯅ ꯄꯤꯕꯅꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯔꯒ ꯃꯌꯥꯗꯣ ꯃꯥꯒꯤ ꯕꯦꯛ ꯃꯆꯥꯗꯨꯗꯒꯤ ꯆꯥꯃ ꯆꯠꯄꯤ ꯈꯔ ꯂꯧꯊꯣꯛꯂꯒ ꯆꯤꯡꯂꯦꯝꯕꯗ ꯄꯤꯔꯛꯏ ꯑꯩꯕꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗꯧꯅ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯑꯩ ꯂꯧꯔꯣꯏ ꯂꯧꯗ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯊꯪꯗꯗꯤ ꯗꯥ ꯆꯤꯡꯂꯦꯝꯕꯅ ꯀꯧꯕꯁꯨ ꯈꯨꯝꯃꯔꯣꯏ ꯑꯁ ꯆꯤꯡꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯄꯩꯁꯥꯗꯣ ꯂꯧꯅꯤꯡꯗ ꯂꯧꯁꯤꯜꯂꯤ ꯑꯗꯨꯗꯤ ꯗꯗꯥꯁꯨ ꯍꯟꯈ꯭ꯔꯣ ꯑꯩ ꯆꯠꯂꯒꯦ ꯏꯃꯥꯟꯅꯕꯤꯁꯨ ꯌꯧꯈ꯭ꯔꯦ ꯆꯠꯂꯣ ꯃꯌꯥ ꯆꯠꯄ ꯍꯧꯈꯤꯕꯒ ꯆꯤꯡꯂꯦꯝꯕꯅ ꯀꯧꯔꯛꯏ ꯃꯌꯥ ꯆꯠꯂꯝꯕꯗꯣ ꯑꯃꯨꯛ ꯂꯦꯞꯂꯒ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯆꯤꯡꯂꯦꯝꯕ ꯀꯧꯒꯦ ꯀꯧꯊꯣꯛꯂꯨꯔꯒ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯁꯨ ꯆꯤꯡꯂꯦꯝꯕꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯦꯞꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯆꯤꯡꯂꯦꯝꯕ ꯈꯪ ꯉꯥꯏꯍꯧꯔꯦ ꯍꯜꯂꯁꯤꯗ ꯅꯈꯣꯏꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯣꯌꯥꯟ ꯑꯃ ꯂꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤꯕ ꯃꯇꯝꯅꯤ ꯅꯤꯛꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗ ꯂꯥꯏꯖꯅ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯣ ꯎꯏ ꯅꯥꯀꯜꯗꯅ ꯍꯣꯠꯀꯦꯁ ꯑꯃꯁꯨ ꯊꯝꯂꯤ ꯅꯤꯛ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯅꯥꯀꯜꯗ ꯃꯥꯁꯨ ꯐꯝꯊꯔꯛꯂꯦ ꯏꯊꯥ ꯊꯥꯖꯗ ꯐꯝꯊꯔꯛꯄꯗ ꯂꯥꯏꯖ ꯐꯥꯎ ꯍꯧꯒꯠꯂꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗ ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯏꯆꯦꯗꯣ ꯁ꯭ꯇꯤꯌꯔꯗ ꯑꯣꯟꯊꯕꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯆꯥꯅꯕ ꯊꯤꯜꯂꯨꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯐꯝꯃꯨꯁꯤꯗ ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏ ꯅꯌꯥꯝꯕꯒꯤ ꯅꯨꯄꯤ ꯅꯇꯩꯃꯗꯨꯅꯦ ꯍꯣꯏꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯐꯝꯃꯣꯅ ꯍꯥꯏꯁꯦ ꯋꯥꯔꯤ ꯂꯤꯒꯦꯕ ꯏꯃꯥ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯏꯍꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯐꯝꯃꯨ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯂꯥꯏꯖ ꯐꯝꯈ꯭ರೆ ꯅꯤꯛꯇ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯀꯩ ꯋꯥꯔꯤꯅꯣ ꯅꯤꯛ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯂꯤꯊꯤꯟ ꯕꯦꯛꯇꯣ ꯂꯥꯏꯖꯗ ꯄꯤꯔꯒ ꯁꯤ ꯆꯥꯎꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯄꯣꯂꯤꯊꯤꯟ ꯕꯦꯛꯇꯣ ꯈꯖꯤꯛ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯉꯤ ꯑꯆꯥꯄꯣꯠꯅꯤ ꯍꯥꯏꯕ ꯎꯕꯗꯗ ꯈꯪꯈ꯭ꯔꯦ ꯑꯩꯕꯨ ꯑꯉꯥꯡꯗꯧꯅ ꯃꯨꯔ ꯁꯣꯜꯂꯒ ꯍꯥꯏꯔꯤꯕꯅꯤ ꯃꯤꯅꯗꯤ ꯈꯪꯗꯦ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯪꯒꯜꯋꯥꯗꯤ ꯆꯠꯂꯤꯕ ꯂꯦꯛꯇꯣꯖꯟ ꯅꯝꯕꯔ ꯊꯤꯗꯅ ꯆꯥꯔꯤꯕ ꯑꯉꯥꯡꯒꯨꯝ ꯎꯏ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯁꯣꯛꯇꯣꯔꯛꯏ ꯅꯪꯗꯤ ꯀꯔꯤ ꯃꯥꯜꯂꯤ ꯈꯪꯕ꯭ꯔꯥ ꯑꯩꯕꯣ ꯀꯔꯤ ꯃꯥꯜꯂꯤꯕ
Noi Koreagi opaga maliraba. Is wakhalgadi. Heizam pet mali khangbra musuk mubado. Mundringe dadi mudamida. Taning de ai mui yedi mui. Wari lige tause. Laiza taragi hairo haibagum tumin lekre. Nikwa makha tarai. Marriage application am thazan bane. Masana yana positive response kaloinana approval letter am hekta langshile. Harauri bahai duera kaino achapot se leire halaini. Nangi achapot sa ichare. Kaino chawa tamatane. Angang machagi nushit han bidunati. Marau lay bawari gi marum da lairak achapot se ichare. Khanau phungat kadaw male. Taba thakak allergic oi. Adu so tongan mau ma oinida. Nangi basan tabada nungan bana hankrani. Hairaga laisa da hotkre. Jaksam ta phathilu se kuiroiba. Adui matung da dinang na thokpa tawzakro yare. Ngai kone. Ai wari sa tabada nang jealous kairaba. Ai di karigi jealous kane. Kaningai maram sulaite kapham sa thokte.